ngasi June ki tang kun mathoi se ki numidang wedam da phone ki ba pause sing da ki maroi pakhra la khochar ga Manipur Circle News ki makai da ki paudam jage ahan bada paujil news service da ki lokhachari hojik tholi ba irang asi tha ahum ki manung da warisin kharadi purakpang ngamgani CM na haiba wafam ni taminase Manipur da hojik tholi ba irang asi tha ahum ki manung da warisin kharadi purakpang ngamgani haiba ki thajaba lai haina Chief Minister Nongthombam Birena phungdokre wafam asing asi state ke thak ta pangthok ki International Yoga Day ke thoram da pawmi singna hangba wang ki pawkhom da Chief Minister na phungdokhi bani Chief Minister na hai Manipur da thokni ba irang asi kari maram gino hai basi India lengak na chap chana khangi miam na center lengak na Manipur gi issue asi khangbi dre haina khaliba du aran bani United Nations ta India gi mahut sinduna saru yari ba official singna Manipur da thokni ba irang asi illegal immigrants sing sangchilakpa amadi drug kamari lena ba irang ni haina khangan ke ba laikhre Manipur da hojik oriba issue asi ki matang de Union Home Minister ge meeting makha da agency ko de makta ge awang ba thakta security meeting tawraba matung da action plan ama athuba da laklagani ma na makha ta na ahen ma meeting thamlaga thani ohum ge manung da mausa ge hana ge punsi mahing da hanjilakna bagi warrisin ama purakna ba honaragani Manipur da hojik thengnari ba si yamna chronic oiba disease makhal amani handak ta pangdokiba Lok Sabha ge election campaign da Union Home Minister na maru oina wahayani hairamagi matung ina ikhoi gi pikraba state asida mapanda gi mito posilaklaga demographic imbalance thoganna ba honari ba si center lengak na yaroi loina na Manipur bu kana na thugai ba matik na te haibo wafam asi phongdoklam khibani CM na makhata na hai Jiribam da thokni ba thodok asi yamna laibak thibani adubu ngarang state forcing thajinduna section tharang lakotna na bakanna honari Jiribam da khundari ba kangrup animakki sokliba yum kai sing adu DC na ningthina survey tawraga makhoi gi yum kai sing amuk hanna sagatna baso sanction tawkiba leire haina mahakna makhata khi makhata ba pawda kangla pawse de kilokhachari NEET exam da scam chatharamlibasing asigi mathakta ahakpa cheirak pigadabani oibo bina hai pathok chage taminase National Testing Agency NTA na loba sahi asigi NEET examination da question leak ohenduna chathakiba scam aduna maliam gelebak singna India da thamlamba thajaba pumba manghalle haina CLB gi leader Okram Ibo bina phungdokre thawng asibo yaningdaba phungdoktuna Indian National Congress na examination asi cancel tawduna nauna pangtho o haiba demanda lebak sin bathungna pangtho o haina chathariba wakan mefam gi saruk ama oina ngasi Manipur Pradesh Congress Committee na sinduna Imphal da leiba Congress baban da pangtho kiba wakan mefam da wapamasi mak na phongdokibani We want justice scrap NTA stop NEET scam haiba yauna tongan ba wahi sing thaba plate card sing kaya sejana duna chathariba wakan mefam aduda Okram Ibobina hai lebak asi mahima singilamda malem na maming leiba lebak ama oiduna lakpani malem gi oina khwaidagi university masing yamba lebak singi manungda Indiana ahom subada leiribani adubu malem gi myamna midiang pham oiriba NEET kumba maru oikraba examination amada question leak ohlakliba asi laibak thibani taduk asina maram oiraga malem gi karamba lebak tegi mairui singna lebak asida laktuna mahima sing tamningadagi haiba asi achaubo wahangama oiri Lebak asigi tungi yumbi oiduna Dr. ama oina miyam gi punsi kalakadaba mairoi sing khanaba pangthokliba NEET exam da asigumba scam asi chatharamlibasing gi mathakta ahakpa cheirak pigadabani thawng asina maram oiraga examination asi nauna pangthoknaba Supreme Court na yathang pikhibasu leikrabani mahimasing tambagi lamda khut thinjinduna lebak asigi miyam gi tungi punsi manghanaba honariba asi leppadabani hainasu oibo bina phungdokhi